Nungsiba housing, Nasidi punna, Yamna pungning nungsiba, wari amak Taminnasi. Nupi khara class manung de famlami. Ikang hodano, Makoya dugi marktagi hierarchy, Madadi. Nupi amakaki, Hibidi mahaki, Paisa mankre haino. Mipum kuding wanarami. Adudagi. Waza aduno, school gi guard adu kaurami. Amasung, mipum kuding maki, bek the kari yawuno haina tihalame. Tiba do, ahan baro dagi horaki. Aroi baro da fambi, nupi amakakti. Warami amasung mahaki haksang ado, niglak pahorami. Security guard aduno, mahaki manak ta sangsilak tuna tiba horakpa matamdo. Mahak masado niglami amasung mamitagi pirang sintharklame. Mahak wanda thibagi turn yosilakpa matamda. Mahak no mahaki bek ado guard aduda piyo highway yaramdi. Adudagi innaba horaklame. Mahaki classmate sing aduna hairami madudi. Mahak no paisa adu lowbani haino. Nupi aduna laukhlakpa horami. Adudagi principal adu lagle aduga mahakpu mahaki office ta puduna chatkhrame. Principal amasung staff sing adugana mahak wanda haizirami. Madudi mahaki bag adu piraku thike haino. Nupi aduna mahaki bag adu principal adu pirami. Amasung mahakna hangdokpa matamda mahakna ukhi. Madudi mahaki bag manung adudao matam helaba bread biscuit amasung atopa chana thaknaba polam kayama yauramki. Mipum khuding madubu ubada ngaklammi amasung hanglammi masik karino. Nupi macha aduna paukhumki. Aigi classmate ki mamangda aina masigi matangda haiba pamde. Maramdi makhoina aibu nokna bikini amasung aduga mahakna sumna hairagi. Aina matam khuding maktau. Aigi classmate singna chakhibagi arem apa khuding mak khomjalli amasung aina aigi school gi bag ta hapchalli. Aina yum yaubaga aigi iyamba amasung aigi imaga loinana chinjak sing asi chaminnerami. Asum tawduna aikhoi hinglammi. School adu lairiba member staff khuding makna nupi macha adu daw lale haizirami. Tasengnamak yamna pungning nungsiba wari. Maramaduna nungsiba housing. Aikhoi khuding magna mibu hanthana khanba haibase tawroidabani. Amasung awana taba khuding makta mateng panggadabani. Kathokpagi hainabi thamgadabani. Nungsiba housing na wari macha asidagi karigoma khari khanglam lagani haina aigi thamoina chapchana thaje. Allah amasung mahaki nungsiba Rasool S.A.W.gi apaambada punsi lenba hotnasi.